ꯑꯔꯦꯝꯕꯗ ꯇꯥꯍꯧꯔꯦ ꯉꯁꯤꯗꯤ ꯇꯦꯟꯖꯈꯤꯕ ꯅꯪꯒꯤ ꯃꯤꯅꯣꯛꯁꯨ ꯃꯁꯤꯡ ꯈꯪꯅ ꯀꯥꯏꯍꯧꯔꯦ ꯉꯁꯤꯗꯤ ꯃꯁꯤꯃꯛ ꯈꯪꯕꯤꯌꯨ ꯅꯪꯅ ꯊꯃꯣꯏꯁꯦ ꯅꯤꯡꯍꯟꯅ ꯀꯞꯄꯤꯕꯅꯤ ꯈꯪꯕꯤꯌꯨ ꯅꯪꯅ ꯊꯃꯣꯏꯁꯦ ꯅꯤꯡꯍꯟꯅ ꯀꯞꯂꯤꯕꯅꯤ ꯁꯤꯟꯊꯥꯕꯦꯟꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯏꯀꯣꯛ ꯅꯣꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯎꯟ ꯏꯟꯖꯤꯅꯤꯌꯔꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯌꯥꯝ ꯍꯧꯕ ꯈꯨꯕꯥꯝꯗꯪ ꯈꯨꯕꯤꯒꯅꯤ ꯁꯤꯟꯊꯥꯒꯤꯗꯃꯛꯇ ꯄꯥꯈꯪ ꯃꯌꯥꯝ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯛꯄꯤꯔꯣ ꯁꯥꯎ ꯌꯥꯗꯦ ꯑꯩꯅ ꯍꯧꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯈꯨꯝꯕꯤꯔꯣ 이따보기 농아이면서 매물로 강비라면 누가 석보기 농아이면 우영이요. 목포헤이드라바 홍홍생나세 얌딴딴 다운로금지다 홍홍생나지다 one more 목포헤이드라바 독촉이 알 짠짠짠 거왕